Yumgi Thabk Subi Nupi Rep Toubagidamak ex-MP Prajwal Revanna Mapunsi Chuppagi Jailgi CHEIRAK Hanagi Janata Dal Secular MP Prajwal Revanna Magi Mayumda Thabak Inkhang Suba Nupi Ama Rep Toubagidamak Bangalore Special Court Amana Mapunsi Chuppagi Jailgi CHEIRAKPIKHRE Hanagi Prime Minister ISD Devgauragi Masanupasu Oiriba Revanna Masagi Sahi Nifugunipan Surabi Nupi Aduda Mahakna Chathakiba Natei Sadaba Thodo Adugi Video Singsu Sandokpagi Maral Seke Hasan District ki Holena Rasipura da Leba Revanna Family ki Farmhouse da Yumgi Thabak Suba Amagi Thabak Tawi Nupi Aduna Mahakpo 2021 dagi Hauna Prajwal Revanna na hana rep toki haiki Thabak adu mahakna record toksin ki aduga karigumba madugi matang na kanagumba amada haidokpa tarabade video sing adu phongdokani haina kihanke Bengaluru da MP sing MLA sing gidam special court aduna rape criminal intimidation unlawful circulations of intimate images yauna tonga tonma section singi makhada mahaki matakta maral sing sikre irai numita mangona conviction piki amasung ngasi thangjo numita CHEIRAK adu lakthoke